Apun basing tam gilengak lol chatna ba hokiba numit October 19 bo National Democracy Day Manipur haina torong pangthokani haina Indigenous Peoples Organization Manipur na thador pa chero lamana khanghanlakli chero lasin makata na hai loilam British ki khubam nungdagi tholak laba matung maning tamba Manipur gi anoba langak lon asi 1948 ki October 19 da sanaba hoki sahi lising kaya gi mamangdagi satharaktu na laklaba lamdam asigi itihas ki thenghang kaya da mapan gi safu singna pi ki ba chaitheng kaya ga loinana Nation building da akaiba thokhanduna laklaba matung 1947 da Manipur State Constitution Act pass tawduna 1948 ki October 19 da chanaba hoduna singa masung tamgi apun balengak lamdam asida leiba hoki jingmi amasung tami apun balengak ama Manipur da lakpa hoki basi 1948 ki October 19 ni numit asi ekoina kauthopam thokte hairaduna Southeast Asia lamdam da ihan hana miyam gi lengak democracy asi Manipur da lakhi piklabasu lairik laisu gi mangal mapung phana matam aduda aikoi gi miyam da phajana leitrabasu apun bamadi miyam gi lengak asina aikoi gi tungi khwaida gi tangai fadaba mani haibasi aikoi gi ipa ipu singna ningthi jana khangki haibasi aikoi constitution asina mayek sengna tagi haina so phongdorakli